Moirang Turelbanda bom pokai kre, Khoizuman Tabi amasung Chairel Mangjingda nongmai kapna kre. May ahum 2023 gi nungthildagi kuki militant sing na mitay purupta onsin duna. Ahan boy na khutmara ki Churachandpur district ka tainari ba Bisnupur district ki Torbung Banglaga irap lapna dana lairiba. Moirang Turelban gi mafam amada ngarang nungthil bom ama pokai kre hai re. Bom asi kuki militant sing na makata na makhoi gi landa chathana ba honarakpagi manungchan na pokai halakpa oigani hai re adu moina mak thokdok asida misi mina yaubagi pau laikhide amaromda Bisnupur district ki manungchan ba kumbi PS na kwanba Chairel Mangjing amasung Khoizuman Tabi da kuki militant sing na mitay gi khulsing tamna nongmai kapsilaktuna attack tawrakre hai re attack asidagi mitay khulngak liba khunja sing nasu khud handuna nakalani gi marakta khud thokna khe adu moina mak thokdok asida nakalani makta asogapan yaubagi pau laikhide Thokdok thokiba mafam asigi manakta leiba khunja amana phongdorakpada ngarang ayuk pung 5 rom tarakpada loksaw maton singdagi kuki militant singna Chairel Mangjing amade Khoizuman Tabi tamna nongmai kapsilakiba ne masida mafam ani sibu ngak selagliba khunja singi maikaidagi su handuna nongmai kapkhe adu moinamak nakalani gi marakta asogapan yaunakhide hai re adubu thokdok asigi matung nungthil pung 2 rom tarakpada su anirak su boina khul ani si tamna nongmai kapsilakhe aduga khul ngak liba khunja singna khut halubadagi makha tana kaplakhide hai re loinana ahumlak su boina ngarang numidang waidam pung 3 minute 30 rom tarakpada su khul ani si tamna nongmai kapsilakpadagi amukana nakalani gi marakta khut thokna ki hai re adubu asogapan yaubagi paudi phangkhide hai rakhe